MLA Nimpu Mari Punshinduna Meeyam Leingak Shemnaba Shem Shaba Loire ATHUBA matamda Meeyam Leingak Shemnaba ngasi MLA Tarana Saba Tim AMANA Manipur Governor AJAY BHALLA UNNADUNA TAKSHINKHRE ngasi ayuk pung 13 rom taba aduwaida Manipur Governor AJAY BHALLA ga unakhiba MLA sing adudi Uripok AC ge MLA KH Ragumani Kaisamthong AC ge MLA Sapam Nishikan Khetrigao AC ge MLA Sheikh Nurul Hassan Kairao AC ge MLA L Rameshwar Wangkai AC ge MLA TH Arun Kumar Mayang Imphal AC ge MLA K Robindro Hairok AC ge MLA TH Radheshyam Wangjing Tentha AC ge MLA P Brozen Hiyanglam AC ge MLA Dr. Y Radheshyam amadi Tamenglong AC ge MLA Janghem Lungpan Maini Governor ga unaruraba matung Hairok AC ge MLA TH Radheshyamna Pangmi Singda Hai political gi oiba charangnaba khara leirabasu Manipur Meeyam gi apamba matung inna Meeyam gi Leingak Shemnaba MLA Nimpu Mari Punshinduna Leire ngasi Governor AJAY BHALLA ga unakhiba aduda maru oina haujik lamdam asida oiriba tangdu leitadabagi phibam asigi matangda kupna khanakhi Governor gi maikaidagisu MLA singna thamkhiba wafam sing adu not taushinbaga loinana Manipur Meeyam gi interesta tauba yaba thabak thoram pumnamak taugani haina thajaba pirakhi loinana anoba Leingak sembada yaugadauriba MLA sing center dagi green signal ngaiduna leiri athubada Meeyam gi Leingak sembagi process hauraba yana lei haina mahakna makhatana phongdokhi Gwal Thabi incident dui matung no reba phiyam se sigi matang da already akoi MLA mayam dagi tarap tagi di akoi ne nungai taba pen do phonglok khre action lo ning ba hana phonglok khre do ngasi si aduga mari leina phonglok ko mari leina na praja mayam su pamba popular government na sembagi mari damakta akoi mayam loina mak MLA nifu mari sarkar semba si semna ba akoi MLA loina mak na ready leira praja ya pamba su leire akoi mayam su sarkar semba yare haibagi adugi governor akoi piru bane aduga atopa tongan solution kai taura phani khotkani haibado akoi nainaraman Governor Sahib ne mara note tauraga kai tauba yabano loina yengani in the interest of prajagi interest Manipur ki interest ado akoi tauba yaba taugani haina thambire some things are within our control some things are beyond our control akoi manungna leiba akoi aijarame akoi ngamdaba potudi akoi hai ngasina akoi representative oina akoi 10 muk chalubani